Manipur gi Irang gi matangda Republican Party of India gi luching gi makhada oiba mipham pangthoktuna India pumbada khongjang changsinnaba warep loukhre. Party asigi National Secretary Maheshwar Thongnaujam gi mireng makhada party asina sinduna ngarang Delhi da leiba New Maharashtra Sadanda pangthokiba All India Leaders Meet da warep asi loukhibani hairi. Manipur issue a national issue haiba agenda da pangthokiba Leaders Meet aduda Jammu amadi Kashmir, Uttar Pradesh, Maharashtra, Madhya Pradesh, West Bengal, Assam, Sikkim, Andhra Pradesh, Tamil Nadu, Punjab, Bihar asina chingba state singi party asigi President amadi maru oiba luchingba singna saruk yakhi. Mipham aduda wa ngangladuna Maheshwar Thongnaujam na hai chahi ani fazilakadawraba Manipur gi issue gi asi state issue nate mapandagi changsilakpa cookie singna Manipur da landaraktuna hauzik thokliba irang asina Manipur khakta natana Nagaland, Assam amadi Mizoram da tapna sandorakli India gi mapandagi lakpa cookie singna landaduna hauzik North East ki state ahumda sandorakliba irang asibu kamdongna state issue oigadawribano aduna Manipur da thokliba issue asi national issue amani haikhi mahakna makhata na hai leptana chatharakliba lan asida cookie terrorist singna drone season aduna bomb thadaba missile na chingba kapsilaktuna chatharakliba attack asi Manipur khakta chathagani India gi atopa state singda chatharak loi haiba ngamba nate maramdi hariba cookie terrorist sing asigi maningda India ki mapangi khut yawi mapandagi ahenba senthang amadi khutsu khulai kaya fangi haiba si akhang ahai kaya amadi ena fawba phongdokiba laikhrabani masi fawbada India ki leiriba luchingba singna nathaiduna thamlaga North East State sing maru oina Manipur bu tokhaina inthoktuna thamliba karigino hauzik thokliba lan asina ka hena fibam soksi lakhiduna India pumbada hena awaba pirak tringai lan asigi horokfom oiriba cookie terrorist sing asi India dagi maru fangna muthat awbatangai fade haiki amaromda mipham aduda sarugya khiba national leader Ranjib Menon yauna atai luchingba sing state ki president sing amadi mipham aduda tin kiba miyamna Manipur gi irang asi India pumbada hena khudong thibam maikeida laktringaida cookie terrorist singi mayokta India pumbada protest chathana bagi wafam amatta oina yanaki haidi. हमारे मणिपुर में जो हो रहा है आपको मालूम है मणिपुर में 1.5 ईयर से चल रहा है हम लोग आवाज उठाते आ रहे हैं पर ये इस बार कुछ ज्यादा क्रॉस लिमिट हो गया है बाय कुकी टेररिस्ट तो इसमें क्या है कि 3 महिला और 3 औरत को आग निकाल के मार दिया गया 8 साल के लड़की को रेप करके मार दिया गया दिस इज नॉट अ समुदाय 2 समुदाय वर्सेस 1 समुदाय ऐसा नहीं है दिस इज अटैक फ्रॉम द आउटसाइड और दिल्ली को भी खोखला कर सकता है कोलकाता को भी खोखला कर सकता है हैदराबाद को भी खोखला कर सकता है एवरी स्टेट को खोखला कर सकता है इस पे हम लोग चुप रहेंगे एक बार बताइए तो आप लोग चुप रहेंगे आप लोग चुप नहीं रहेंगे ना ये सिर्फ मणिपुर का इशू बन के ये साइड में मत रखिए दिस इज नेशनल इशू सो एक बार आके हम लोग फाइट करेंगे कि ये कुकी टेररिस्ट के खिलाफ ये भारत से ये कुकी टेररिस्ट को मिटा दिया